Oza koi na sum ujabada hojik si yamna budi chawkhatle koi generation G bo haiga labani koi technology du kimatik chawkhatlabani adu iba targa su akhoi si acceptance ngamdabagi jaga ama khak uba haibadi miyo ma cancer na re hargadi mi man empathy sympathy je phawe boza hadi cancer na re habadadi ikai ba phawde ba magonda psychologically khitang disorder leire masi medication darkar leire psychiatrist ama tanai haiba matamdadi ikai hangoi ba ngauri haibagi pot ta puba ma khak yauri boza simakna su miyam si magonda mana masi hana mana leijaramba mong dagi khitang masi disorder khara lakpa matamda bo imungi mine enang je doctor da psychiatrist ama tana se haiba matamda mina ngawi haigini masi kaino ma oina khangini haiba sina bo akhoi psychiatrist tana ba ikai ba se leitaba nati oja mayam ama lei boza masigum bagi tabu simasu miyam da tangai phadana lawthokpa si oja yamna khoin awareness phanayam piraga su awareness khaktana nataba medication darkar leba patient lerakpa matangda psychiatrist ki hidak chargadi aise angaubani haidra miyam khangini haidana oja chadaba miyam ama yauri ba cancer na radi lemba HIV na so dum lemba diabetes na so dum ne lemba aduga masi anxiety depression psychiatrist amata nei hargadi miyam na kari gumba ma oina ubagi phibam amsu oza masi yawi oza sumi mani oza akhoi gi marak sitan asimba wakhalon se haidi kana gumba ma akhoi magi wakhal gi puning gi oipa phibam ma khajek khara khajek kanoma leiren khalase mani oza adurdi maga nakna ba chana pa natraka yumlo na pa leikai gi miyo sing na hekta ngangna ba se ngangna bi se asmadi thasi thanno hobni ngawbni adigi ma hawrpi tawrmani kholamani asmadi guli saremni kholemni hana samaina stigmatized to stigmatized to basna marum orga mawda amu hena maki phibam do henjilna ba phatchilna gi machak ama ohelle ba asimai pot sing sisu aduni awareness da aikoi panse samaina kana mama adum hi puning gi laina khitang le oiraksu ani karumba gi laina senba oiraksu natukana aikoi kar hani differently able oiba ama oirgasu khong sektna satpa oirasu khong kanoma oirasu leidana sima mayam se aikhoina cha manaba meeting da marks mini aikhoi gi sinina ngatani haidana khandok ningthi na phajana aikhoi gi irakta ama ni hainaga akhoi treat to bi bado adugi pot sakto akhoi swaida ngamnadaba ama akhoi gi mayam se marta ngamnadaba ma he yawadong taweba asigi pot sineba madun ki thorpa kanoni atum gi outcome ni haitare aduna akhoi punamta simagi amabu orasu cha manaba meeting yengbangam bagi akhoi pangal do lehna na ba awareness su adum mathau taena ai thamjal okay thank you very much Sakajariuza